ꯑꯍꯥꯟꯕꯃꯛꯇꯗ DKS Entertain YouTube channel asigi maikaidagi khwai miyambu taramna okchabaga loinana ikai khumnaba uchari loinana channel asina hanagi matawgumna ngasisu miyamgi mafamda nungaigani khanba wari amakhak khudol tamjagi haiduna puduna laksare ado wari se liba hawdringagi mamangda channel asibu support tawbiduna lakliba aigi subscribers sing amadi viewers sing mafamda karigumba wafam amatang ningsingjage aibun channel asibu nungsibiduna support tawbiriba mayamna comment da phungdorakpagi matung ina channel je hena masak thokna wafam mayam ama thambire ko tho aina li channel asina lijariba wari sing asigi matangda sengbo thokhiba thawdok sing adugi photo nungto timing duga chanana hapiro ona aiju hapninge so adom na tawbiriba comment do channel asibu hena masak phaja thoaningbadagi thambirakpa yamna phajaba comment hena aina ju logjai adubu liriba wari sing thawdok sing asigi matangda thokhiba thawdok singje sijigi matangda di proof oiba yaba photo nungto kari karaje thibada phangdabaju mayam ama yawe thagatlamdaba haitare khudam oina wari sida mihatpa midugi photo bawkuda khoigi hapamdana adum wari du kaktang oina iraga sumaina thengnabuju yawe ko ada aigi oiba knowledge da aina haiba watpadagi oirambuju yai aina khangba watpa aina thejiluba watpadagi oirambuju yai sumai tawduna thoiba thawdoksinga sigi matangda chana ba photo haidi victim oigriba mijing dugi bu oiro natragana mi ha tawriba killer dugi matangda bu oiro sumai tawduna phangdabuju yaweba adumakbu photo nungto haptabuduna site amada thammaba tungsida channel jina lanthokchariba warising ase tasengna taibangjida thokiba adugumba mihat mipurni thawdok ngaktane haiba wafamje tabiriba warisibu tabiriba channel asibu nungsibiba mayamgi wakhalda hanjinbiraba tungsida adumak tabiyu haiba wafamje thamjabaga loinana ngasijo Majid Salek Mahamoudi kauba Iran gi tamthiba serial killer amagaki matangda wari mapuduna lakjare adudi mayamgi mafamda wari je lanthokpa hujare sigi Majid se Tabrisaina khangnaba Iran gi yamna chawba city amagak leiko sigi jaga sigida leiba imung amagakta maje 1953 gi matamjida pokhiba misak amane aduga Majid na poiba family je family member yam chawba di yam chawba family do mi ga yam leiba adugumba family amagakta maje poe adug sigi Tabrisairi ba jaga je ma poiba jaga je Iran gi northwestern thangba east Azerbaijan province ta leiba city amagakta poe hairiba sigi ma poiba Tabrisairi ba jaga je Iran gi oina mi yamba da haiba tare mi yamba da taruk suba list taga chanba adugumba population adukai matik yamna leiba jaga amagang aduga Majid che pi ingai matamda ma masaje like shu tambasida thoidokna pukning changba lari kak thawai yamna paba khopa adugumba satra amo oina di haurakte ma masana ju like shu tambasida interest leitabaga kariga maje larik tambaje tokthoe mana larik tamhurije 4th grade aba matam jibawdi maje larik tamame adu sigi makhanda di maje masana pamda bane kaine larik tambaje toe sumaina mana larik tamba tuoba tungsida Majid ki mapajina maje mogi adwai local da leiba market place ama lei hariba market place sida maje mapajina tharaga sillaga matam dugi oba market da phangba thabak singje mangonda suhonba khoba sumaina hawre matam kayama hawgrba tungsida Majid che mogi military service ta mu maje join tawhalle sumaina matam khara mana military service ta join tawraga thabak yawringai tanja sida Majid ki mapaje taibangpan thadokre sigre sumai tawdana magi mapaje taibangpan thadokhiba matamdagi amu Majid che mana toromliba military service ki thabak se tokthoga magi mayumda lae aduga magi mayumda laaba tungsida Majid che amu sem mana hana military service ta changdrine mamangda mana moi adaida leiba market place amada mana toroma thabak se sem chap anana tawre sumaina matam khara thabak se tawna matam kayam hawgre sumaina hawgraba tungsida Majid che nupi amaga thengnare nungsinare sumai tawdana Majid che mana nungsinaribi nupi je oja oiba nupi amaga ne hariba oja oibi nupi jiga Majid siga luhongduna yumban punsida khongdaminare sumai tawdana sigi oja oiba nupi jiga Majid siga yumban punsida khongdaminaraba tungda haiba tare mabani gi punsida chawkhatpa nungai afaba ama oinabagi pandamda mabani gi oiba decoration company haigadra festival kari kara mi amagi private ke luhong kai hongba kari kara yani kaino ma thokpa matamda decoration tawbu khopa adugumbagi haiba tare khoi swaidana tent house ka sigumagi type ta mogi jo company haiba tare macha ama lingkhatana khotana tawre sumai tawdana mogi matai manausina lingkhatpa mogi decoration company je matamduda moina tawthorokpa decoration kari kara je mi yamna pamnaba adaidi matamduda yamna demand leiba mayamna ju mogi kaino je thabakse masak miyamna ju hena masak khangbiba moina hawre sumai tawdana mogi thabakse matam khara mahi yale mai pakwa haibdu oire sumaina jar punsi je chawkhatpagi khongthangda khongthangilama tungsida matam khara leiraga moina tawriba thabakse bankrupt chatle khole na Majid china phungdorakpa leire sumaina bankrupt chatlaga leiringai tanja je nang Majid se bet check se sijinarubagi maje chahi ani amu jail da leire niti niyom maram chumda bhai tare su check se sijinarubagi maral da maje chahi ani jail da leire
ꯑꯗꯨꯒ ꯃꯥꯅ ꯆꯍꯤ 2 ꯖꯦꯜꯗ ꯂꯩꯔꯨꯕ ꯃꯇꯨꯡꯁꯤꯗ ꯃꯖꯤꯠꯁꯦ ꯃꯌꯨꯝꯗ ꯊꯣꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯃꯌꯨꯝꯗ ꯊꯣꯔꯛꯑꯕ ꯃꯇꯝꯁꯤꯗ ꯃꯖꯤꯠꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯒ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯄꯣꯛꯃꯤꯟꯅꯗꯕ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯤꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯒꯁꯦ ꯌꯥꯝꯅ ꯀꯣꯏꯅꯗꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯂꯩꯔꯝꯃꯦꯕ ꯃꯕꯥꯅꯤꯁꯦ ꯑꯗꯣ ꯃꯖꯤꯠꯅ ꯈꯤꯇꯪꯗꯤ ꯆꯤꯡꯅꯕꯗꯤ ꯐꯥꯎꯋꯦ ꯃꯇꯝꯁꯤꯗ ꯑꯗꯨꯕꯨ ꯃꯥ ꯊꯣꯏꯗꯣꯛꯅꯗꯤ ꯈꯜꯂꯨꯗꯦ ꯃꯇꯩꯃ ꯑꯃꯒ ꯃꯅꯥꯎ ꯅꯨꯄꯥ ꯑꯃꯒ ꯂꯩꯅꯕ ꯃꯔꯤꯗꯨꯗꯒꯤ ꯍꯦꯟꯅ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯈꯣꯠꯂꯣꯏ ꯑꯩꯅ ꯍꯦꯟꯖꯤꯟꯅ ꯈꯜꯂꯨꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯅ ꯂꯥꯏꯐꯁꯦ ꯆꯍꯤ 2ꯃꯨꯛ ꯄ꯭ꯔꯤꯖꯟꯗ ꯂꯩꯔꯨꯕꯁꯤꯗ ꯑꯩꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯃꯥꯁꯦ ꯐꯅ ꯑꯗꯨꯝ ꯈꯟꯇꯣꯛꯑꯒ ꯁꯨꯝ ꯂꯩꯔꯦ ꯑꯗꯣ ꯃꯥꯁꯨ ꯁꯨꯝ ꯌꯦꯡꯉꯦ ꯃꯤꯒꯤ ꯆꯤꯡꯅꯕ ꯍꯥꯏꯕꯁꯦ ꯆꯤꯡꯅꯕꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯕꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯤꯒ ꯃꯥꯒꯤ ꯀꯖꯤꯟꯁꯤꯒ ꯅꯦꯆꯔꯦꯜ ꯑꯣꯏꯗꯕ ꯃꯑꯣꯡꯗ ꯀꯣꯏꯅꯗ꯭ꯔꯒꯁꯨ ꯍꯦꯟꯖꯤꯟꯅ ꯀꯣꯏꯅꯗꯕ ꯃꯑꯣꯡꯁꯦ ꯃꯌꯥꯝ ꯑꯃ ꯎꯕ ꯐꯪꯉꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯐꯣꯡꯗꯣꯛꯇꯕꯤꯗ ꯑꯁꯦꯡꯕꯁꯦ ꯀꯔꯤꯅꯣ ꯈꯪꯉꯒꯦꯗꯅ ꯃꯥꯁꯦ ꯀꯔꯤꯝꯇ ꯐꯣꯡꯗꯣꯛꯇꯕꯤꯗ ꯃꯕꯥꯅꯤꯒꯤ ꯃꯇꯧꯁꯦ ꯁꯨꯝ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯂꯩꯔꯦ ꯃꯖꯤꯠꯁꯤꯅ ꯑꯗꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯌꯦꯡꯗꯅ ꯃꯥꯅ ꯈꯜꯂꯤꯕ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯗ ꯐꯥꯎꯔꯤꯕ ꯑꯔꯥꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯐꯥꯎꯔꯛꯏꯁꯦ ꯇꯁꯦꯡꯅ ꯃꯥꯅ ꯍꯦꯟꯖꯤꯟꯅ ꯈꯟꯕꯗꯒꯤ ꯐꯥꯎꯔꯛꯄ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅ ꯑꯩꯅ ꯎꯔꯤꯁꯤꯕꯨ ꯆꯨꯝꯃꯕ꯭ꯔꯅꯦ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯤ ꯀꯖꯤꯟꯁꯤꯒꯅ ꯇꯧꯔꯤꯕ ꯃꯔꯤꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯝꯗꯣꯏꯅꯣ ꯀꯥꯏꯅ ꯃꯥꯁꯦ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯃꯩ ꯐꯤꯅ ꯀꯨꯞꯄꯒ ꯊꯝꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯒꯤ ꯀꯖꯤꯟꯁꯤꯒ ꯑꯔꯨꯟꯕ ꯃꯔꯤ ꯂꯩꯅꯔꯦ ꯃꯕꯥꯅꯤꯁꯦ ꯃꯇꯝꯁꯤꯗ ꯃꯖꯤꯠꯁꯦ ꯌꯥꯝ ꯊꯤꯅ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯈꯣꯠꯄ ꯐꯥꯎꯋꯦꯕ ꯑꯗꯨꯕꯨ ꯃꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇꯗꯤ ꯀꯩꯁꯨ ꯃꯖꯤꯠꯁꯤꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯂꯃꯟ ꯈꯨꯝꯕ ꯈꯣꯠꯄꯒꯤ ꯋꯥꯐꯝꯗꯤ ꯁꯤꯒꯤ ꯀꯦꯁꯁꯤꯗ ꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯄꯜꯂꯝꯗꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗꯨꯒꯤ ꯏꯖꯠ ꯈꯟꯕꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯒꯤ ꯏꯖꯠꯀꯤ ꯈꯜꯂꯒ ꯑꯣꯏꯒꯗ꯭ꯔꯥ ꯃꯕꯥꯅꯤꯒꯤ ꯃꯊꯛꯇꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯇꯧꯈꯤꯗꯦ ꯉꯥꯛꯄꯤꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕꯒꯤ ꯃꯑꯣꯡꯗ ꯄꯜꯂꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯄꯨꯝꯅꯃꯛꯁꯤꯒꯤ ꯇꯨꯡꯁꯤꯗ ꯃꯖꯤꯠꯁꯤꯅ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯊꯤꯡꯉꯦꯜꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯥꯁꯤꯈꯣꯡꯗ ꯇꯥꯏꯅꯩ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯐꯠꯇꯕ ꯇꯧꯕꯅ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯇꯧꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤꯉꯩꯁꯤꯗꯁꯨ ꯃꯥꯅ ꯊꯑꯣꯏꯅ ꯁꯥꯎꯒꯗꯧꯕ ꯃꯤꯗꯨꯗ ꯁꯥꯎꯗꯕꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯇꯣꯞꯄ ꯅꯨꯄꯤꯉꯩꯁꯤꯗ ꯃꯥꯅ ꯌꯥꯝ ꯊꯤꯅ ꯁꯥꯎꯅꯤꯡꯕ ꯈꯣꯠꯄꯁꯦ ꯐꯥꯎꯕ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯇꯤ ꯀꯥꯡꯂꯨꯞꯁꯦ ꯃꯥꯅ ꯊꯥꯖꯗꯕ ꯍꯦꯛ ꯎꯕꯒ ꯃꯥꯅ ꯅꯨꯄꯤ ꯍꯥꯏꯕ ꯀꯥꯡꯂꯨꯞꯁꯦ ꯁꯥꯎꯅꯤꯡꯕ ꯐꯨꯅꯤꯡꯕ ꯍꯥꯠꯅꯤꯡꯕ ꯊꯥꯖꯗꯕ ꯅꯨꯄꯥꯉꯩꯁꯤꯕు ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯀꯔꯤ ꯍꯥꯏꯅꯤ ꯃꯣꯏꯅ ꯌꯥꯝꯅ ꯀꯣꯝꯊꯣꯛꯅ ꯍꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯄꯤꯒꯤ ꯂꯥꯏꯐꯁꯦ ꯁꯨꯃꯥꯏꯅ ꯅꯨꯄꯥꯉꯩꯁꯦ ꯁꯤꯖꯤꯟꯅꯔꯒ ꯍꯤꯡꯕ ꯑꯗꯨꯒꯨꯝꯕ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃ ꯑꯣꯏꯅ ꯎꯕ ꯍꯧꯔꯛꯑꯦ ꯃꯖꯤꯠꯁꯤꯒꯤ ꯋꯥꯈꯜꯁꯤꯗꯀꯣ ꯃꯥꯅ ꯅꯨꯄꯤꯉꯩꯁꯦ ꯐꯅ ꯑꯝꯇ ꯎꯕ ꯉꯝꯗ꯭ꯔꯦꯕ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯐꯠꯂꯝꯗꯕꯗꯨꯗꯒꯤ ꯁꯤꯗꯒꯤ ꯃꯖꯤꯠꯁꯤꯅ ꯁꯥꯎꯅꯤꯡꯗꯅ ꯃꯥꯅ ꯅꯨꯄꯤꯉꯩꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯐꯠꯇꯅ ꯈꯜꯂꯤꯉꯩ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯃꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯅꯠꯇꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯁꯤꯕꯒꯤ ꯆꯥꯡꯗꯨꯐꯥꯎ ꯌꯧꯅ ꯂꯦꯞꯄ ꯉꯝꯕ ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯄꯨꯔꯣꯏꯕꯉꯩꯗ ꯅꯨꯄꯤꯉꯩꯁꯤꯅ ꯅꯨꯡꯁꯤꯔꯤꯁꯦ ꯃꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕꯅꯦ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯕꯅꯦ ꯃꯣꯏꯒꯤ ꯄꯩꯁꯥ ꯇꯥꯟꯅꯕꯅꯦ ꯈꯣꯠꯅꯕꯅꯦꯅ ꯃꯥꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯋꯥꯈꯜ ꯃꯌꯥꯝꯁꯦ ꯈꯟꯕ ꯍꯧꯔꯛꯄꯗꯒꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯐꯣꯝ ꯇꯧꯕ ꯍꯧꯔꯛꯄꯗꯒꯤ ꯃꯥꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟꯁꯦ ꯃꯊꯪ ꯆꯠꯊꯕ ꯍꯧꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯍꯥꯠꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯐꯣꯇꯣ ꯅꯨꯡꯇꯣꯗꯤ ꯄꯜꯂꯝꯗꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯤꯡ ꯀꯔꯤ ꯀꯔꯥ ꯃꯣꯏ ꯍꯥꯠꯈꯤꯕ ꯈꯣꯠꯈꯤꯕ ꯃꯣꯏ ꯐꯪꯈꯤꯕꯗꯨꯗꯤ ꯍꯥꯏꯐꯦꯠ ꯄꯜꯂꯝꯃꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯃꯤꯌꯥꯝꯗ ꯑꯩꯅꯁꯨ ꯍꯥꯏꯐꯦꯠ ꯄꯟꯖꯔꯝꯒꯦ ꯐꯣꯇꯣ ꯍꯥꯞꯇꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯧꯕꯤꯒꯅꯣ ꯑꯩꯅꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯖꯕꯅꯦ ꯑꯗꯨꯕꯨ ꯐꯪꯖꯗ꯭ꯔꯦꯕ ꯋꯥꯐꯝꯁꯦ ꯅꯤꯡꯁꯤꯡꯖꯕꯒ ꯂꯣꯏꯅꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯃꯖꯤꯠꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯃꯁꯖꯤꯠꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯛꯇꯥꯔ ꯀꯧꯕꯤ ꯅꯨꯄꯤ ꯃꯁꯥꯒꯤ ꯆꯍꯤ 33 ꯁꯨꯔꯕꯤ ꯅꯨꯄꯤꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯆꯍꯤ 11ꯃꯨꯛ ꯁꯨꯔꯕ ꯃꯆꯥ ꯃꯨꯍꯝꯃꯗ ꯑꯃꯗꯤ ꯐꯔꯥꯅꯥꯁ ꯀꯧꯕ ꯃꯣꯏ ꯑꯅꯤꯁꯤꯒ ꯄꯨꯟꯅ ꯃꯍꯥꯛꯅ 1981ꯒꯤ ꯃꯇꯝꯁꯤꯗ ꯍꯥꯠꯇꯣꯛꯄꯤꯈꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯖꯨꯟ ꯊꯥ 1984ꯒꯤ ꯃꯇꯝꯁꯤꯗꯁꯨ ꯃꯁꯥꯒꯤ ꯆꯍꯤ 25ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯂꯦꯡ ꯑꯣꯏꯒꯗꯧꯕ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯖꯤꯠꯁꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯃꯈꯧꯔꯤꯗ ꯊꯧꯔꯤꯅ ꯂꯥꯛꯇꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯈꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯖꯨꯂꯥꯏꯒꯤ ꯇꯥꯡ 1984ꯒꯤ ꯃꯇꯝꯁꯤꯗ ꯄꯔꯥꯃꯤꯟꯗ ꯂꯩꯕ ꯁꯔꯤꯐ ꯑꯕꯥꯗ ꯖꯦꯟꯗꯔ ꯑꯥꯔꯝꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯒ ꯂꯩꯕ ꯄꯔꯁꯣꯅꯦꯜ ꯈꯔꯅ ꯈꯦꯕꯥꯔꯥꯝ ꯔꯣꯗꯇ ꯃꯈꯣꯏꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯛꯄ ꯑꯣꯏꯅ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯄꯥꯡꯊꯣꯛꯄ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯆꯍꯤ 19ꯃꯨꯛ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯃꯁꯨ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯁꯖꯤꯠꯅ ꯍꯥꯠꯄ ꯑꯣꯏꯔꯝꯈꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 15 1984ꯁꯤꯗ ꯐꯦꯛꯇꯔꯤ ꯑꯃꯗ ꯊꯕꯛ ꯁꯨꯕꯤ ꯑꯅꯤꯁ ꯀꯧꯕꯤ ꯃꯁꯥꯒꯤ ꯆꯍꯤ 35 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯑꯁꯇꯥꯅꯦ ꯑꯃꯗꯤ ꯔꯥꯁꯜ ꯑꯅꯤꯁꯤꯒꯤ ꯂꯝ ꯑꯅꯤꯁꯦ ꯐꯥꯎꯅꯕꯒꯤ ꯂꯝꯕꯤ ꯑꯃꯗꯒꯤ ꯁꯤꯅ ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯃꯩꯊꯪꯗ ꯃꯁꯖꯤꯠꯅ ꯍꯥꯠꯄ ꯑꯣꯏꯔꯝꯈꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯏꯅ ꯖꯨꯂꯥꯏꯒꯤ ꯇꯥꯡ 18 1984ꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯃꯣꯜ ꯔꯣꯗꯇ ꯃꯁꯥꯒꯤ ꯆꯍꯤ 30ꯃꯨꯛ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯁꯨ ꯃꯍꯥꯛꯅ ꯄꯦꯇ꯭ꯔꯣꯜ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯈꯤ ꯑꯁꯨꯝꯅ ꯇꯔꯨꯛꯁꯨꯕ ꯑꯣꯏꯅ ꯑꯥꯒꯁꯠꯀꯤ ꯇꯥꯡ 5 1984ꯗ ꯇꯦꯍꯔꯥꯟ ꯖꯦꯟꯗꯔ ꯑꯥꯔꯝ ꯑꯦꯖꯦꯟ ꯑꯃꯅꯁꯨ ꯏꯁꯔꯦꯜ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯊꯦꯡꯅꯈꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯔꯦꯠꯁꯨꯕ ꯑꯣꯏꯅ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 2 1984ꯗꯁꯨ ꯐꯇꯤꯃꯥ ꯀꯧꯕꯤ ꯃꯁꯥꯒꯤ ꯆꯍꯤꯅ 55ꯃꯨꯛ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯃꯨꯛ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯑꯃꯗꯤ ꯃꯅꯥꯇꯣꯟ ꯑꯁꯤ ꯃꯇꯝ ꯑꯃꯠꯇꯗ ꯄꯨꯟꯅ
ꯃꯦꯟꯁꯤꯟꯕꯗꯒꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯗꯅ ꯁꯤꯕ ꯑꯣꯏꯔꯝꯈꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯤꯄꯥꯟꯁꯨꯕ ꯑꯣꯏꯅ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 19, 1984ꯁꯤꯗ ꯖꯦꯟꯗꯔ ꯑꯥꯔꯝꯁꯅ ꯃꯁꯥꯒꯤ ꯆꯍꯤ 13ꯇꯒꯤꯅ 13ꯃꯨꯛꯀꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯁꯤꯅ ꯐꯪꯈꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ 마ꯄꯜꯁꯨꯕ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 5, 1984ꯁꯤꯗꯁꯨ ꯑꯃꯤꯁ ꯀꯕꯤꯔ ꯁ꯭ꯇ꯭ꯔꯤꯠꯇ ꯂꯩꯕ ꯄꯣꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯅ ꯍꯦꯌꯥꯔ ꯋꯒꯗꯥꯝ ꯀꯧꯕꯤ ꯃꯁꯥꯒꯤ ꯆꯍꯤ 35ꯃꯨꯛ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯁꯤꯔꯒ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯁꯤꯔꯤꯕꯅꯣ, ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯊꯤꯖꯤꯟꯕ ꯍꯧꯈꯤ꯫ ꯅꯨꯄꯤ ꯑꯁꯤ ꯃꯈꯧꯔꯤ ꯂꯥꯛꯒꯠꯄꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯃꯥꯡꯍꯜꯂꯕ ꯇꯨꯡꯗ ꯍꯥꯠꯄ ꯑꯣꯏꯔꯝꯈꯤ꯫ ꯇꯔꯥꯁꯨꯕ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 13, 1984ꯁꯤꯗꯁꯨ ꯍꯣꯁꯇꯅꯥꯕꯥꯗ ꯔꯤꯖꯟꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯉꯥꯡ ꯑꯃꯒꯤ ꯑꯁꯤꯕ ꯃꯁꯥꯒ ꯀꯣꯟꯅꯅ ꯈꯥꯗꯤꯖꯦ ꯀꯧꯕꯤ ꯃꯁꯥꯒꯤ ꯆꯍꯤ 25ꯃꯨꯛ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒ ꯄꯨꯟꯅ ꯍꯛꯆꯥꯡ ꯑꯅꯤꯁꯦ ꯊꯦꯡꯅꯈꯤ꯫ ꯃꯇꯝꯗꯨꯗ ꯐꯪꯂꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 19 ꯐꯥꯎꯕꯗꯤ ꯄꯨꯂꯤꯁꯇ ꯀꯩꯗ ꯔꯤꯄꯣꯔꯠ ꯇꯧꯕ ꯈꯣꯠꯄ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯏꯅ 11ꯁꯨꯕ ꯑꯣꯏꯅ ꯃꯟꯁꯧꯃꯦꯁ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯁꯨ ꯐꯪꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯆꯤꯟ ꯃꯅꯥꯇꯣꯟ ꯄꯨꯟꯅ ꯃꯦꯟꯁꯤꯟꯕꯗꯒꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯗꯅ ꯁꯤꯕ ꯑꯣꯏꯔꯝꯈꯤ꯫ 12ꯁꯨꯕ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 18, 1984ꯁꯤꯗ ꯗꯥꯒꯦꯁꯇꯥꯟꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 25ꯃꯨꯛ ꯁꯨꯔꯕꯤ ꯔꯦꯖꯤꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡꯁꯨ ꯁꯤꯅ ꯐꯪꯕ ꯉꯝꯈꯤ꯫ ꯃꯇꯨꯡꯗ 13ꯁꯨꯕ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 19, 1984ꯗꯁꯨ ꯃꯁꯥꯒꯤ ꯆꯍꯤ 40 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯈꯧꯔꯤ ꯂꯥꯛꯇꯨꯅ ꯍꯥꯠꯂꯝꯈꯤ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯇꯦꯍꯔꯥꯟ ꯄꯨꯂꯤꯁꯅꯁꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯈꯤ꯫ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ, ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯅꯕꯒꯤꯗꯃꯛ 13ꯁꯨꯕ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 25, 1984ꯗꯁꯨ ꯐꯥꯇꯤꯃꯥ ꯀꯧꯕꯤ ꯇꯦꯍꯔꯥꯟ ꯀꯣꯠ ꯁ꯭ꯇꯣꯔ ꯑꯃꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯍꯥꯠꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯄ ꯑꯣꯏꯔꯝꯈꯤ꯫ 15ꯁꯨꯕ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 19, 1984ꯗꯁꯨ ꯗꯥꯒꯦꯁꯇꯥꯟ ꯖꯦꯟꯗꯔ ꯑꯥꯔꯝꯁꯀꯤ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯆꯍꯤ 32 ꯁꯨꯔꯕꯤ ꯃꯍꯕꯧꯕꯦ ꯀꯧꯕꯤ ꯑꯣꯖꯥ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯦꯡꯅꯈꯤ꯫ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯈꯧꯔꯤ ꯂꯥꯛꯍꯠꯇꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯈꯤ꯫ ꯁꯤꯒꯤ ꯃꯇꯨꯡ 13ꯁꯨꯕ ꯑꯣꯏꯅ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 30, 1984ꯗ ꯗꯥꯒꯦꯁꯇꯥꯟꯒꯤ ꯅꯤꯔꯖꯥ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝꯁꯤꯗꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯁꯨꯞꯅꯒꯤ ꯃꯁꯥꯒꯤ ꯆꯍꯤ 25ꯈꯛ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯁꯨ ꯐꯪꯕ ꯉꯝꯈꯤ꯫ ꯅꯨꯄꯤ ꯑꯁꯤ ꯃꯆꯤꯟ ꯑꯃꯗꯤ ꯃꯅꯥꯇꯣꯟ ꯃꯇꯝ ꯑꯃꯠꯇꯗ ꯆꯞ ꯃꯥꯟꯅꯅ ꯃꯦꯟꯕꯗꯒꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕꯅ ꯁꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ 13ꯁꯨꯕ ꯑꯣꯏꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 9, 1985ꯀꯤ ꯀꯣꯔꯠꯁꯀꯤ ꯖꯦꯟꯗꯔ ꯑꯥꯔꯝꯁꯅ ꯆꯍꯤ 18 ꯁꯨꯔꯕꯤ ꯍꯣꯁꯄꯤꯇꯥꯜ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯐꯪꯕ ꯉꯝꯈꯤ꯫ 19ꯁꯨꯕ ꯑꯣꯏꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 11, 1985ꯁꯤꯗ ꯕꯣꯁꯇꯅꯥꯕꯥꯗꯁꯤꯗꯒꯤ ꯆꯍꯤ 95 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯕ ꯉꯝꯈꯤ꯫ ꯅꯨꯄꯤ ꯑꯁꯤ ꯔꯦꯞ ꯇꯧꯗꯨꯅ ꯈꯧꯔꯤ ꯂꯥꯛꯍꯠꯇꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯈꯤ꯫ 19ꯁꯨꯕ ꯑꯣꯏꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 12, 1985ꯗ ꯇꯦꯍꯔꯥꯟꯒꯤ ꯖꯦꯟꯗꯔ ꯑꯥꯔꯝꯁꯅꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯃ ꯐꯪꯕ ꯉꯝꯈꯤ ꯊꯦꯡꯅꯈꯤ꯫ 20ꯁꯨꯕꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 13, 1985ꯗ ꯏꯚꯤꯟꯗ ꯂꯩꯕ ꯇꯦꯍꯔꯥꯟ ꯖꯦꯟꯗꯔ ꯑꯥꯔꯝꯁꯅ ꯆꯍꯤ 94 ꯁꯨꯔꯕꯤ ꯃꯁꯧꯃꯦꯁ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯁꯨ ꯊꯦꯡꯅꯈꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯖꯦꯟꯗꯔ ꯑꯥꯔꯝꯁꯀꯤ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯊꯦꯡꯅꯔꯤꯕ ꯃꯁꯧꯃꯤ ꯀꯧꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯍꯥꯛꯀꯤ ꯁꯤꯁꯇꯔꯅ ꯄꯨꯂꯤꯁꯇ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯧꯃꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯁꯤꯁꯇꯔꯗꯣ ꯃꯔꯛ ꯁꯔꯛ ꯑꯣꯏꯅ ꯇꯧꯕ ꯃꯤ ꯃꯌꯥꯡ ꯌꯥꯝ ꯀꯪꯕꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯃꯁꯥ ꯌꯥꯝ ꯐꯕꯁꯨ ꯅꯠꯇꯕ ꯍꯥꯏꯇꯥꯕ ꯇꯥꯔꯦ, ꯃꯔꯛ ꯁꯔꯛ ꯑꯣꯏꯅ ꯇꯧꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯗꯨꯝ ꯃꯥꯁꯦ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄ ꯈꯣꯠꯄꯗ ꯑꯗꯨꯝ ꯗ꯭ꯔꯣꯞ ꯇꯧꯕ ꯈꯣꯠꯄ ꯎꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯥꯒꯤ ꯒ꯭ꯔꯤꯟ ꯃꯆꯨꯒꯤ ꯆꯦꯚ꯭ꯔꯣꯂꯦꯠ ꯚꯦꯟ ꯕꯥꯔ ꯑꯃꯁꯨ ꯍꯦꯛ ꯊꯧꯕꯅꯦ ꯈꯣꯠꯄꯅꯦ꯫ ꯑꯗꯣ ꯗ꯭ꯔꯥꯏꯚꯔꯗꯣ ꯑꯩꯅ ꯎꯕ ꯃꯇꯝꯗ ꯆꯍꯤ 32 ꯁꯨꯔꯝꯒꯗꯧꯕ ꯃꯤ ꯃꯥꯜꯂꯦ ꯈꯣꯠꯂꯦꯅ ꯁꯤꯒꯤ ꯃꯍꯥꯛꯅ ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ ꯍꯥꯠꯈꯤꯕ ꯃꯁꯧꯃꯤꯒꯤ ꯃꯥꯒꯤ ꯁꯤꯁꯇꯔꯁꯤꯅ ꯐꯣꯡꯗꯣꯔꯛꯑꯦ꯫ ꯁꯤꯗꯤ ꯐꯣꯡꯗꯣꯔꯛꯄꯗꯁꯨ ꯅꯠꯇꯅ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯆꯦꯗꯨꯅꯁꯨ ꯃꯥꯁꯦ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯅꯦ ꯈꯣꯠꯄꯅꯦ ꯀꯥꯏꯅ ꯁꯨꯝ ꯀꯩꯅꯣ ꯌꯨꯝꯗ ꯃꯥ ꯗ꯭ꯔꯣꯞ ꯇꯧꯔꯛꯄ ꯃꯇꯝꯗ ꯗ꯭ꯔꯥꯏꯚꯔꯗꯨꯒꯤ ID ꯀꯥꯔꯠꯅꯆꯤꯡꯕꯁꯨ ꯑꯩꯉꯣꯟꯗ ꯎꯠꯈꯤꯕꯁꯨ ꯂꯩ ꯈꯣꯠꯀꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯐꯣꯡꯗꯣꯔꯛꯑꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯁꯤꯒꯤ ꯒ꯭ꯔꯤꯟ ꯆꯦꯚ꯭ꯔꯣꯂꯦꯠ ꯚꯦꯟ ꯕꯥꯔ ꯊꯧꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯟꯅ ꯊꯤꯖꯤꯟꯕ ꯍꯧꯈꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯤꯖꯤꯜꯂꯕ ꯇꯨꯡꯁꯤꯗ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯈꯤ꯫ ꯁꯨꯃꯥꯏꯅ ꯈꯪꯉꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯦ ꯃꯁꯖꯤꯠꯁꯦ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ꯫ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯕꯗꯒꯤ ꯄꯨꯂꯤꯁꯅ ꯃꯁꯖꯤꯠꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯦ꯫ ꯃꯇꯝꯁꯤꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯃꯁꯖꯤꯠꯁꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯑꯦ꯫ ꯃꯁꯖꯤꯠꯅ ꯊꯧꯔꯤꯕ ꯒꯥꯔꯤꯁꯤꯗ ꯑꯃꯨꯛ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯕ ꯍꯧꯔꯦ꯫ ꯁꯨꯃꯥꯏꯅ ꯊꯤꯖꯤꯟꯕ ꯃꯇꯝꯁꯤꯗ ꯄꯨꯂꯤꯁꯅ ꯃꯁꯖꯤꯠꯅ ꯊꯧꯔꯤꯕ ꯒꯥꯔꯤꯁꯤꯒꯤ ꯃꯅꯨꯡꯁꯦ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯐꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯒ ꯂꯩꯔꯝꯃꯦ꯫ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯅ ꯒꯥꯔꯤꯒꯤ ꯃꯃꯥꯡ ꯊꯪꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯕ ꯃꯇꯝꯗ ꯒꯥꯔꯤꯒꯤ ꯏꯟꯖꯤꯟ ꯀꯔꯤ ꯀꯔꯥꯁꯦ ꯁꯤꯁꯤꯒꯤ ꯃꯔꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯀꯣꯟꯁꯤꯜꯂꯒ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯃꯤꯇꯔ ꯑꯃꯃꯨꯛ ꯁꯥꯡꯒꯗꯧꯕ ꯊꯧꯔꯤ ꯑꯃꯁꯨ ꯌꯥꯎꯔꯒ ꯂꯩꯔꯝꯃꯦ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯁꯨ ꯊꯦꯡꯅꯔꯦ꯫ ꯁꯤꯒꯤ ꯊꯧꯔꯤꯁꯤꯅ ꯑꯣꯏꯗꯣꯏꯅꯦ ꯃꯁꯖꯤꯠꯅ ꯅꯨꯄꯤꯉꯩꯁꯦ ꯃꯥꯅ ꯍꯥꯠꯂꯤꯁꯦ꯫ ꯃꯥꯅ ꯗ꯭ꯔꯣꯞ ꯃꯥꯁꯦ ꯇꯦꯛꯁꯤ ꯊꯧꯕꯅꯤꯅ ꯃꯥꯅ ꯅꯨꯄꯤꯉꯩꯁꯦ ꯊꯤꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯍꯥꯠꯄ ꯉꯥꯛꯇ ꯑꯣꯏꯕ ꯖꯥꯠꯅꯦ ꯃꯥꯒꯤꯁꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯖꯤꯠꯁꯦ ꯐꯥꯔꯒ ꯃꯥꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝꯕ ꯋꯥꯌꯦꯜ ꯆꯩꯔꯥꯛ ꯄꯤꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯃꯍꯥꯛꯁꯦ ꯖꯦꯜꯗ ꯂꯩꯅ ꯀꯣꯔꯠꯇ ꯃꯥꯒꯤ ꯀꯦꯁꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯀꯟꯅ ꯇꯧꯔꯤꯉꯩ ꯃꯔꯛꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯦꯒꯤ ꯇꯥꯡ 9, 1986ꯁꯤꯗ
ꯃꯥꯅ ꯂꯩꯔꯤꯕ ꯁꯦꯜ ꯃꯅꯨꯡꯁꯤꯗ ꯑꯗꯨꯃꯛ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯖꯔꯒ ꯃꯖꯤꯠꯁꯦ ꯁꯤꯖꯔꯝꯃꯦ ꯐꯠꯇꯕꯅ ꯑꯃꯅ ꯇꯧꯔꯒ ꯂꯃꯟꯅ ꯑꯃꯗ ꯈꯨꯝꯕ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯦ ꯍꯥꯏꯗꯤ ꯀꯣꯛ ꯆꯥꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯄꯥ ꯊꯣꯛꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯇꯥꯡꯗꯒꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯁꯤꯈꯤꯕꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯔꯁꯤ